ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯇꯣ ꯁꯨꯠ ꯇꯧꯅꯔꯤ ꯃꯥꯒꯤ ꯑꯂꯩ ꯑꯂꯩꯕ ꯏꯐꯦꯛ ꯄꯨꯝꯅꯃꯛ ꯍꯥꯞꯆꯜꯂꯒ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ konungleikai ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯋꯥꯔꯣꯏꯄꯣꯠ ꯆꯠꯂꯨꯕꯗꯣ ꯉꯁꯤ ꯃꯥꯏ ꯂꯨꯍꯣꯡꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯉꯥꯡ ꯑꯃꯅꯤ ꯈꯔ ꯂꯣꯏꯁꯟꯕ ꯉꯥꯏꯔꯤ ꯃꯣꯕꯥꯏꯜ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯊꯣꯛꯑꯅꯤ ꯑꯗꯣ ꯊꯣꯛꯑꯕꯩ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯧ ꯀꯦꯕ ꯈꯣꯠꯄꯗꯣ ꯅꯪꯉꯒꯗꯤ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ luhongba ꯍꯥꯏꯗꯣ ꯈꯔ ꯀꯦꯅꯔꯝꯃꯤ ꯅꯨꯄꯤ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯅꯦꯀꯣ luhongda ꯀꯦꯎꯗ꯭ꯔꯗꯤ ꯀꯥꯏꯗ ꯀꯦꯗꯣꯔꯤ ꯑꯗꯨꯅ ꯈꯔ ꯀꯦꯁꯜꯂꯦ ꯀꯦꯕ ꯂꯣꯏꯔꯦ ꯂꯩꯁꯨ ꯊꯦꯠꯂꯦ ꯑꯩꯈꯣꯏ ꯂꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯣꯡ ꯉꯁꯥꯏꯗꯒꯤ ꯀꯦꯕꯅꯤ ꯑꯗꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯂꯣꯏꯅ ꯃꯥꯏ ꯑꯗꯨꯝ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯑꯗꯨꯝ ꯊꯣꯛꯑꯅꯦꯕꯀꯣ ꯊꯣꯛꯑꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯊꯪꯗꯅ ꯃꯧꯒꯤ ꯃꯌꯨꯝ ꯌꯧꯔꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅ ꯌꯦꯡꯕꯤꯌꯨ ꯂꯥꯎ ꯁꯤꯁꯤ ꯂꯥꯎ ꯂꯣꯏꯁꯟꯕ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯉꯥꯏꯔꯤ ꯑꯅꯤꯈꯛ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯗꯣꯝꯗ ꯌꯦꯡꯗꯣꯏꯅꯣ ꯈꯪꯗꯦ सिगना फोन से ओरिजिनल लिस्ट है ꯑꯩꯒꯤ ꯐꯣꯟꯗꯁꯨ ꯍꯥꯏ ꯀꯦꯃꯦꯔꯥ ꯑꯅꯤꯗꯩ ꯀꯥꯞꯄꯛꯄꯩꯅ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯔꯚꯁ ꯆꯨꯔꯦ ꯏꯁꯥꯁꯦ फजबना ꯅꯣꯏꯅꯁꯨ ꯑꯩꯅ ꯋꯥ ꯉꯝꯕ ꯍꯪꯉꯛꯇꯦ ꯑꯩꯅ सोम ngasi मेकअप से कई फाउबीगे ꯑꯩ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯅꯅꯦ ꯐꯖꯅ ꯅꯥꯟꯅ ꯆꯝꯅ ꯀꯦꯖꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯑꯩ ꯏꯁꯥꯅ ꯋꯥꯗꯦ ꯇꯧꯅ ꯃꯤꯅꯅꯦ ꯀꯦꯗꯩꯁꯦ ꯏꯁꯥꯅ ꯀꯦꯕꯅ ꯏꯃꯣꯟ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯄꯥ ꯍꯥꯞꯄꯗ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯄꯥ ꯍꯥꯞꯄ ꯍꯩꯇꯕ ꯑꯗꯨꯅ ꯄꯥ ꯍꯥꯞꯄꯗ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯂꯣꯏꯕꯗꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯞꯈ꯭ꯔꯦ ꯃꯣꯕꯥꯏꯜꯁꯨ ꯃꯁꯥ ꯃꯁꯥꯅ ꯀꯦꯅꯔꯦ ꯃꯦꯀꯞ ꯇꯝꯖꯔꯨꯕꯒꯤ ꯑꯩꯈꯣꯏ ꯆꯥꯖꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯊꯪꯗꯤ konungleikai ꯑꯗꯨꯝ ꯎꯜꯂꯒꯦ ꯃꯧꯒꯤ ꯃꯌꯨꯝꯗ रेबिता सोंबे यंगो रेबिता दी ngasi मेकअप से कई फाउबीगे ꯑꯩ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯀꯞꯁꯦ ꯉꯁꯤ ꯏꯁꯥꯅ ꯄꯥꯝꯖꯅ ꯇꯧꯕ ꯍꯥꯏꯗꯣ ꯊꯣꯛꯑꯦ ꯏꯁꯥꯅ ꯄꯥꯝꯖ ꯗ꯭ꯔꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯦ ꯑꯆꯝꯕꯅ ꯑꯆꯝꯕꯒꯤ ꯑꯌꯥꯛꯄꯅ ꯑꯌꯥꯛꯄꯒꯤ सोंगी सेट का जाम मैचिंग ओरे ꯍꯣꯏ ओए ना किसे ममांग कदाइदा ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯧꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯅꯣꯏꯕꯨ ꯅꯣꯏꯉꯣꯟꯗ ꯍꯥꯏꯕꯤꯔꯧꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯅꯥꯀꯥꯏꯕꯁꯨ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯃꯧ ꯀꯦꯔ ꯍꯧꯔꯕꯣ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯅꯥꯀꯥꯏꯕꯁꯨ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯒꯦ ꯍꯥꯏꯅ ꯆꯪꯉꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯈꯨꯌꯨꯝꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯒꯦꯠ ꯌꯧꯔꯒ ꯃꯧꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯊꯪ ꯋꯥꯏꯍꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯅ ꯋꯥꯏ ꯉꯁꯤ ꯀꯥꯕꯗ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯣ ꯋꯥꯅꯤꯁꯨ ꯂꯥꯛꯑꯦ ꯏꯕꯣꯝꯁꯨ ꯌꯥꯎꯔꯦ ꯌꯧꯔꯦ ꯁꯦ ꯑꯩꯗꯤ ꯐꯣꯇꯣ ꯀꯥꯞꯄꯔꯣꯏ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯒꯩ ꯑꯗꯨꯝ ꯆꯪꯉ ꯃꯣꯏꯁꯤꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯪꯉꯧꯒ ꯍꯥꯏ ꯂꯥꯛꯇꯦꯄꯣ ꯑꯩꯈꯣꯏꯅ ꯅꯣꯏ ꯂꯩꯒ ꯅꯣꯏꯗ ꯍꯥꯏꯃꯤꯅꯦ ꯃꯥꯏ ꯈꯪꯗꯦ ꯍꯥꯏꯌꯦ ꯑꯗꯨꯅꯤꯗꯅ ꯑꯗꯨꯏꯗꯤ ꯑꯗꯨ ꯈꯪꯉꯗꯤ ꯑꯗꯨ ꯈꯛ ꯈꯪꯉꯁꯨ ꯌꯥꯔꯦ ꯈꯪꯕ꯭ꯔꯥ ꯁꯤꯗꯤ ꯈꯪꯉꯤꯅ
Lala. Asane lapo to khang ri mare ke no na masak se. Ha? Koi changa ke ko noi phamo ro ko. Noi di pakhang ni na ne. Noi do dum phamo ro. Noi mai je hore hayeng ke no da YouTube da yaw du. Ai, le sabi lak ba ngai ba. Asina khong ma khot ba gi. Ha? Se mèo Duga kunam da kunam na thamage se akoi lakse re moi som na wari ma moi som ni Selina hi video na mi ka ilag lag tre da mi kai tin dre Ini lau salo chia mèo này kìa. Ni ni chừng nào hòa đá tàu cái cây này. Lấy cái lối ta để ngô. Nó nào mà nông trắng rồi. Quay hình gì ra gì? Jabi. Hi. Saglam babu hoji. Masih lesa dulu. Oida ni lesa bini. Nanti. Zen mala aku ini celakri lehodri apa? Dan kai kini dia. Bamonleikai gini. Bamonleikai kana. Ada aja. Kulogi mencanopi. Kulogai do kangmra. Tolen kai do. Magi mencanopi. Sina pujari. Masih judum tado je thengna re. Koi songe tado ni si de koi ikai de. Koi oktre su haiba de ikai ro si di. Je kai gi no. Ai lawati. Adi ipam siga. Lawati to koi indu chama lai. Kana. Khambo pida marathon na lai bedo. Marathon. Nisikanto ka hai bedo. Akoi gi mamu ka Nisikanto. Adi di kai no ni na. Komla. Moi da narang na da chan lui moi da su. Kalpana oi lo ne chi na. Hoi. Akoi di ji phona na su chana bara parak to re. Adu chadro bani. Ai hoji buguni su not le. Ang diwa sa mungang de wahai wata man ni ngaung be do. Ai cha ba da wangang ba sangri. Chap da wangang sang de ai se. Sa ni jang le ju ko khe. Lam man cha wa nya. Kha sang na mo cha khom do. Yam sai ba. Nyang sa tin sai ba. Noi labo. Lại đây đó. Thầm. Quay kia bên này tâm nó sai sao vậy? Quay đang gì đi? Cô kita dulu. Jam kena liang kan. Quay xin nào lôi bên này. Mi bữa cái cha lôi nằm một thà rồi. Si mana mama si? Makanan. Yang gini. Subita.
ꯌꯥꯝ ꯐꯖꯩꯕꯣ ꯑꯁꯦꯡꯕ ꯄꯨꯔꯥ ꯀ꯭ꯌꯨꯠ ꯑꯣꯏꯕꯗꯣ ꯑꯣꯏꯗ꯭ꯔꯥꯀꯣ ꯐꯖꯔꯦ ꯐꯖꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯏꯅꯤ ꯌꯦꯡꯒꯦ ꯃꯁꯛꯇꯣ ꯌꯥꯔꯕ ꯌꯦꯡꯗ꯭ꯔꯤꯕ ꯄꯣꯠꯂꯣꯏꯁꯦ ꯆꯥꯎꯗꯤ ꯆꯥꯎꯋꯤꯀꯣ ꯆꯥꯎꯇꯛ ꯑꯣꯏꯅꯗ꯭ꯔꯕꯣ ꯅꯪ ꯅꯣꯛꯂꯧꯗ ꯅꯪ ꯅꯣ ꯅꯨꯡꯁꯤꯕꯅꯤꯗ ꯐꯖꯩ ꯐꯖꯩ ꯁꯤꯗꯤ ꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯤꯅ ꯃꯧ ꯂꯣꯏꯅꯕꯤ ꯁꯤꯁꯨ ꯑꯣꯖꯥꯅꯤ ꯁꯤꯁꯨ ꯑꯣꯖꯥꯅꯤ ꯑꯗꯨꯅ ꯃꯧ ꯂꯣꯏꯅꯍꯟꯗꯣꯏ ꯃꯤ ꯃꯧꯗ ꯑꯩꯈꯣꯏ ꯁꯨꯠ ꯃꯆꯥ ꯑꯃ ꯇꯧꯔꯤ ꯄꯣꯠꯂꯣꯏꯒꯤ ꯑꯩꯅ ꯂꯪꯉꯤ ꯃꯌꯥꯝꯁꯤꯁꯨ ꯃꯥꯅ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯀꯩꯝ ꯍꯥꯏꯅꯤꯡꯗꯦ ꯀꯩꯝ ꯍꯥꯏꯅꯤꯡꯗꯦ ꯉꯁꯤ ꯅꯪ ꯈꯔ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯕ ꯃꯥꯜꯂꯦ ꯈꯔ ꯐ꯭ꯔꯤꯗ ꯂꯦꯞꯄꯣꯕ ꯇꯧꯅꯦ ꯈꯨꯠꯅꯒ ꯇꯧ ꯁꯨꯃꯥꯏꯅ ꯃꯣꯏ ꯇꯧꯕꯤ ꯑꯃ ꯂꯩꯕꯗꯣ ꯈꯨꯖꯤꯒꯗꯣ ꯄꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯄꯥꯏꯅ ꯈꯔ ꯆꯤꯡꯁꯤꯟꯅꯧꯅꯦ ꯍꯪꯒꯠꯂꯣ ꯆꯥꯔꯦ ꯅꯪ ꯂꯩꯃꯟꯒꯤꯅ ꯀꯣꯡ ꯉꯥꯎꯔꯝꯃꯅꯤ ꯂꯩꯃꯟꯒꯤꯅ ꯅꯝꯐꯨꯗ ꯂꯩꯍꯜꯂꯤꯃꯤ ꯑꯩꯈꯣꯏꯁꯦ ꯁꯣꯝꯗ ꯀꯥꯞꯄꯛꯀꯦꯀꯣ 루비다 나로이드라네. 오. 파니. 제피도 인기로이드로. 시나 코이 리나기 지지. 리나도 이거디 잠 이거디 잠티네. 나는 마사 와는 이랑 이거 나사 마사 와는. 아이거디 마얌티 아이 코이 케베이트다 강나리마 도이수 이바니 또이나 폰 와리 사네 빠. 좀 마탕 yang 케베세. Potloi se pelo ra pura look to final look to nam phajare Rina na langam jo suma yengjerani dum phajare makade hona look se yam nan gre haidi angau se samda halaga phajare asina ko jana to ba makeup ni ko jani ro lana to ba makeup ni si aduna loi phajato ngasi mi pura masak phajathom je sina o jan ming banda ba ja da bani mi ka ko asi ni ro lagi khut katani ni ro lagi khut katani ngasi ki se मैम हाइनिंग वा मी लेरसु फजनिंग वा मी लेरसु निरोला लई फजतो कांटेक्ट नंबर सो कोई हापचरंगे डिस्क्रिप्शन दा अदुगी पाउ दुम लौबिरो सिना मवनोबिनी फजगी लारेंगुनगिनी सिना konungleikai larengunda konungleikai larengunda onghiba ikui kuidriaba tha pharama tha di pharaba nangi do tha phare Dadani. Sina mau gi papa ni. Aku mau tak mau nani. Sina awada pa minden ba. Mua từ mua anh tòa là mua nhiều một số không đã Lao nè. Katanya. Mamai pak pani na ni kamba paksari ba jahat mamai je keno tawi myam se. ấy cả cái tụi Mau menau nupi ni. Noi party lagri bo. Thieng ni ta. Mới là tao mày. Na lawai harak pura ni. Nang puno te loi pi na to. Nó bị là. Ship là không tiền rồi.
ง่ายเลยหรอปลอยเนี่ยนั่งดูไปเราไอ้บ้านนี่ละลาสิมาพัมนั่งถูกยังปะตาถูกวันอ่ะนั่งเรานั่งมานั่งตะเลยเราเจ้าดูกินอะไรตัวเอวไม่จังว่าเลยจังก็หันตัวปนี่จังก็กันเนี่ยดีจ้ะไอ้จริงก็พูดอะไรกันมูระทำมาเป็นมากพูดอะไรกันนะพูดอะไรเนี่ยไม่ก็หากันอีกแล้วพี่คนไม่ต้องเสร็จไม่คุยนะฮะไอ้ที่มันว่าทำไมว่าเสร็จแล้วจริงๆเลยไม่จริงๆเนี่ยจริงๆเนี่ยมีอะไรไอ้ที่จริงๆเนี่ยเดี๋ยวจริงๆเนี่ยมีกระปุกฉันไปแล้วจะไปได้มาไหนพี่อ๋อได้แล้วป่ะลูกก็ไปเลยNapa ka bang Dili do. udah bang. Biru nak. Thankyou.
अगरबत्ती से arang kuren pamam ni je sina ade abai luhong muda matau han bol baton phok ho bo phok je ni arang kuren na je hoi sina ko khuni ta do
Jabagi wai tanari. Nang kencang macam. Ada video ada mau nak kau makra aja ni. Oi dia kau kana cieli jom dah. Game haju hai dia. Ai lấy cái lon cái đi hai đứa nó cao thì này mà lấy cái hai chân cái này. Đi cà phê hai đứa. Ôi chú chân nào bắt đầu rồi kìa. Iron. Aduh ini saya jangan sih. Ini thora kan thora berapa? Bita khoi da lai yo ibai ne ti yum da hal ya yum da chang ya mathang video da dum theng na sin ta ko ngasi di loi salage